ꯁꯪꯁꯥꯔꯁꯤꯗ ꯑꯩꯃꯨꯛ ꯐꯖꯕꯁꯦ ꯂꯩꯇꯕꯅꯤꯅ ꯅꯨꯄꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯥꯐꯥꯎ ꯑꯩꯉꯣꯟꯗ ꯂꯣꯏ ꯌꯦꯡ ꯂꯩ. ꯃꯣꯏ ꯃꯌꯥꯝꯅ ꯌꯦꯡꯃꯟꯗꯅ ꯅꯁꯨꯒꯤ ꯐꯖꯕꯁꯦ ꯃꯌꯦꯡ ꯇꯥꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯦ. ꯒꯣꯝꯇꯤꯁꯨ ꯑꯣꯟꯖꯤꯟꯅꯕ ꯇꯟꯕꯅꯤꯅ ꯆꯠꯈ꯭ꯔꯦ. ꯔꯤꯇꯥꯁꯨ ꯖꯦꯀꯣꯕꯅ ꯐꯒꯠꯂꯛꯇꯨꯅ ꯂꯥꯛꯄꯗꯨ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯖꯦꯀꯣꯕꯅ ꯃꯔꯨꯞ ꯑꯃꯗ ꯀꯣꯜ ꯇꯧꯖꯩ. ꯐ꯭ꯔꯦꯟꯁꯤꯁꯅ ꯚꯥꯏ, ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯄꯕꯨ ꯀꯩ ꯂꯩꯔꯒꯦ? ꯖꯦꯀꯣꯕꯅ ꯚꯥꯏ, ꯑꯩꯈꯣꯏ ꯇꯣꯟꯒꯤ ꯐꯣꯟ ꯑꯝꯇ ꯂꯩꯒꯦꯅ ꯈꯜꯂꯝꯕꯅꯦ. ꯑꯣ, ꯀꯔꯤ ꯀꯝꯄꯦꯅꯤꯗ ꯄꯥꯝꯒꯦ? ꯃꯣꯗꯦꯜ ꯀꯔꯝꯕꯅꯣ? ꯍꯦꯔꯥ, ꯑꯗꯨꯅꯕꯨ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅꯤ. ꯑꯩ ꯈꯪꯗꯦ ꯚꯥꯏ. ꯚꯥꯏꯅ ꯐꯗꯧꯕ ꯑꯃ ꯌꯦꯡꯉꯒ ꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯑꯣ. ꯄꯩꯁꯥꯗꯨ ꯀꯥꯞꯄꯛꯎꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯂꯥꯛꯄꯗ ꯄꯤꯌꯨꯔꯥ? ꯌꯥꯅꯤ ꯌꯥꯅꯤ, ꯌꯨꯝꯗ ꯐꯣꯟ ꯊꯤꯜꯂꯛꯄꯗ ꯂꯧꯒꯦ. ꯑꯗꯣ ꯅꯪꯕꯨ ꯅꯥꯕꯒ ꯐꯔꯕꯣ? ꯅꯣꯡꯃꯇ ꯍꯪꯕꯁꯨ ꯂꯥꯛꯇ꯭ꯔꯒ ꯐꯣꯟꯗꯒ ꯑꯅꯥꯕ ꯍꯪꯉꯛꯀꯅꯣ. ꯏꯍꯦ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ. ꯑꯩꯁꯨꯅꯦ, ꯑꯩꯈꯣꯏ ꯆꯦ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯆꯤꯟꯕꯒ ꯗꯨꯀꯥꯟꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕꯒ ꯁꯪꯗ ꯇꯧꯕꯅꯦ ꯚꯥꯏ. ꯑꯩꯃ, ꯆꯦ ꯐ꯭ꯔꯦꯡꯀꯤ ꯂꯨꯍꯣꯡꯈ꯭ꯔꯕꯣ? ꯅꯪꯅ ꯁꯣꯛꯇꯨꯅ ꯂꯩꯕꯗꯨꯗ ꯄꯥꯎ ꯍꯥꯏꯔꯛꯇ꯭ꯔꯦ. ꯑꯣ, ꯍꯣꯏꯗ, ꯅꯪꯒꯤꯗ ꯆꯥꯏꯁꯦꯟ ꯄꯥꯏꯔ ꯂꯣꯏꯔꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯇꯣꯞꯄꯗ ꯆꯥꯏꯁꯦꯟꯗꯨ ꯄꯥꯏꯍꯜꯂꯔꯣꯏꯀꯣ. ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯁꯨꯅꯤꯇꯥꯅ ꯑꯆꯧꯕ, ꯏꯃꯥ, ꯅꯔꯁ ꯂꯥꯛꯑꯦ, ꯆꯪꯍꯜꯂꯣ. ꯚꯥꯏ, ꯑꯗꯨꯗꯤ ꯅꯪ ꯍꯜꯂꯛꯄꯗ 15K ꯃꯌꯥ ꯂꯩꯕ ꯑꯃ ꯄꯣꯔꯛꯑꯣ. ꯌꯥꯝ ꯇꯥꯡꯕꯒ ꯄꯥꯏꯍꯟ ꯌꯥꯔꯣꯏ, ꯀꯩ ꯀꯥꯟꯅꯕ. ꯍꯣꯏ, ꯍꯜꯂꯛꯄꯗ ꯄꯣꯔꯛꯑꯒꯦ. ꯑꯗꯨꯗꯤ ꯊꯝꯃꯒꯦ. ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ. ꯖꯦꯀꯣꯕꯅ ꯐꯣꯟꯗꯨ ꯇꯝꯂꯒ ꯑꯣꯟꯊꯣꯔꯛꯄꯗ ꯅꯔꯁ ꯊꯣꯏꯕꯤꯗꯨ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ. ꯖꯦꯀꯣꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩ. ꯊꯣꯏꯕꯤꯅ ꯇꯞꯅ ꯁꯔ, ꯈꯣꯡꯗꯨ ꯊꯥꯡꯗꯕꯤꯔꯛꯑꯣ. ꯁꯨꯅꯤꯇꯥꯁꯨ ꯆꯪꯉꯛꯏ. ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯗꯨꯅ ꯗꯔꯀꯥꯔ ꯑꯣꯏꯕꯗꯨ ꯂꯧꯔꯨꯅꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ. ꯑꯁꯣꯛꯄ ꯌꯦꯠꯂꯤꯕꯗꯨ ꯊꯣꯏꯕꯤꯅ ꯂꯧꯊꯣꯛꯎꯕꯗ ꯁꯔ, ꯑꯁꯣꯛꯄꯁꯦ ꯑꯣꯏꯁꯤꯜꯂꯝꯗ꯭ꯔꯦ, ꯀꯩꯗꯧꯔꯨꯔꯒꯦ? ꯖꯦꯀꯣꯕ ꯈꯧꯗꯦꯝꯂꯒ ꯖꯤꯝ ꯁꯥꯟꯅꯧꯕꯅꯦ. ꯊꯣꯏꯕꯤ ꯉꯛꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯌꯥꯈꯤꯔꯣꯏꯌꯦ. ꯑꯅꯥꯕꯁꯤꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯗꯤ ꯀꯃꯥꯏꯅ ꯐꯗꯣꯏꯕ? ꯐꯒꯗ꯭ꯔꯅ ꯐꯤꯠ ꯑꯣꯏꯅꯕ ꯍꯣꯠꯅꯔꯨꯕꯅꯦ. ꯑꯗꯨ ꯃꯇꯝ ꯈꯔꯗꯤ ꯄꯣꯊꯥꯕꯤꯈꯣ. ꯑꯩ ꯄꯣꯊꯥꯕꯁꯦ ꯌꯥꯝ ꯑꯦꯂꯔꯖꯤ ꯑꯣꯏ. ꯊꯣꯏꯕꯤ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯈꯨꯠ ꯃꯔꯦꯡ ꯆꯠꯄ꯭ꯔꯥ, ꯃꯤ ꯐꯨꯅꯤꯡꯕ ꯍꯥꯠꯅꯤꯡꯕꯅ? ꯖꯦꯀꯣꯕ ꯁꯥꯎꯔꯞꯅ ꯅꯊꯧꯗꯣ ꯇꯧꯔꯒ ꯆꯠꯈ꯭ꯔꯣ. ꯍꯣꯏ, ꯇꯥꯍꯟꯗ꯭ꯔꯁꯨ ꯆꯠꯈꯤꯅꯤꯗ. ꯁꯨꯅꯤꯇꯥ ꯆꯪꯂꯛꯇꯨꯅ ꯏꯕꯦꯝꯃ, ꯇꯞꯀ ꯏꯁꯤꯡ ꯑꯁꯥꯕꯒ ꯁꯤꯗ ꯂꯩꯔꯦ. ꯍꯣꯏ ꯃꯥ. ꯖꯦꯀꯣꯕꯀꯤ ꯑꯁꯣꯛꯄꯗꯨ ꯏꯁꯤꯡ ꯑꯁꯥꯕꯗꯨꯅ ꯐꯖꯅ ꯇꯞꯅ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯩꯗꯨꯅ ꯗ꯭ꯔꯦꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯝꯃꯤ. ꯁꯨꯅꯤꯇꯥꯅ ꯏꯕꯦꯝꯃ, ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯏꯆꯥ ꯂꯥꯛꯀꯅꯤ? ꯏꯃꯥ, ꯅꯨꯃꯤꯠ 8 ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯁꯤꯒꯦ. ꯖꯦꯀꯣꯕ ꯁꯥꯎꯔꯞꯅ ꯉꯔꯥꯡ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯊꯣꯏꯕꯤꯗꯤ ꯉꯁꯥꯏꯒꯤ ꯖꯦꯀꯣꯕꯅ ꯁꯥꯎꯔꯤꯕꯗꯨ ꯉꯔꯥꯡ ꯂꯥꯛꯇꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ. ꯐꯔꯛ ꯇꯥꯕꯒꯤꯅꯤ ꯁꯔ, ꯁꯤꯗꯒꯤꯗꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯆꯔꯒꯦ. ꯁꯨꯅꯤꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ, ꯁꯔꯁꯦ ꯖꯤꯝ ꯁꯥꯟꯅꯍꯟꯈꯤꯅꯨ, ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯆꯠꯊꯣꯟꯕꯤꯒꯅꯨ. ꯄꯣꯊꯥꯔꯒ ꯃꯇꯝ ꯈꯔꯗꯤ ꯂꯩꯍꯟꯈꯣ. ꯍꯣꯏ, ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕꯁꯤꯗ ꯏꯕꯦꯝꯃꯅ ꯈꯔ ꯍꯥꯏꯔꯝꯃꯨ, ꯑꯩꯈꯣꯏꯅꯒ ꯍꯥꯏꯕꯗꯗꯤ ꯌꯥꯔꯛꯑꯣꯏ. ꯑꯁ, ꯏꯃꯥ. ꯁꯨꯅꯤꯇꯥꯗꯨ ꯅꯣꯛꯃꯤ ꯆꯥ ꯊꯛꯈꯤꯁꯤꯀꯣ. ꯌꯥꯔꯅꯤ ꯏꯃꯥ, ꯑꯩ ꯆꯥ ꯊꯛꯇꯤꯌꯦ. ꯍꯩꯃꯥ, ꯏꯃꯥꯅꯗꯤ ꯈꯪꯗꯕꯅꯤꯅ ꯆꯥ ꯊꯥꯡꯒꯠꯂꯝꯃꯤꯅꯦ. ꯑꯗꯨꯗꯤ ꯁꯪꯒꯣꯝꯗꯤ ꯊꯛꯄ꯭ꯔꯣ? ꯖꯦꯀꯣꯕ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯋꯥꯔꯛꯄꯗꯒꯤ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯍꯩ ꯄꯥ ꯁꯥꯈ꯭ꯔꯄꯣꯠꯅꯤ, ꯀꯣꯛ ꯆꯠꯍꯟꯈ꯭ꯔꯒꯦꯗꯤ ꯍꯥꯏꯗꯦ, ꯄꯦꯄꯥ. ꯏꯃꯥ, ꯌꯥꯔꯅꯤ, ꯀꯩꯝꯇ ꯊꯛꯑꯔꯣꯏꯒꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯊꯤꯟꯗꯣꯛꯄꯤꯔꯒꯦ. ꯍꯣꯏ ꯏꯃꯥ. ꯁꯔ, ꯆꯠꯂꯨꯈꯤꯒꯦ. ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯁꯨ.
Shunita ngakna. Haima, kahini kisidi. Thoibi Jacobi magun khangbanina saujade noktamang nokladuna kadudagi thokhirami. Shunita na gate fau thindoluraga amuk changai. Mi lakpadabu nangi edukumbana chato utpa hongnabro. Imana mangonda sangum thokra hanglidubu karigino. Haima, cha thakte haibaduda sangum thokra hangbani adubu kyam kairige. Yam kaibadunani aina haisi ima bu ngawbo. Sangsar sida sangum thakdaba mi leibro. Pokpada yu thaklaga chawpro mayamsa. Shunita makha tajadre wadu thaidoklaga EMAIPEMMA bus to oina chalhalasiro napa shatabaka chinbaga thindok thinjinse pharak yam tare hairambani. Jacob amuk sawgalai irang yam tambidori angang sinamdana mayumda pangi palhankhro. Karino ni masibo wa amata lekhaitana mangnaba yadabasibo. Aina khoidoktiba ngaktani noina ngangtuise aduna taningdiba. Ichana khoidok thitaba karibu leiribage druba sasidi. Adu hairamlaga Shunita du pochai singdu puthoklaga thokre. Jacob matomta murum solawi. Namdana angangse manghandore. School dani hapki matam oibana abemga tonga canteen da achapot charami. Tanjaduda Roger gi party sulai. Tona uraduna. As hui amabu party se amulai. Haibaga tawbaga karimta thawa shadagai Roger du tongi manakta satpham lai. Oi, beautiful. Ai ubada maithungda sugalasu thamoida harawida khangjare ko. Ton nakanda paithoklaga. Karamba datuna sarapa ikai khangdamano khangde. Aibu datuna sarapa manbro. Ai kaina sarai kamaina semukpano takpiyura. Ton Roger da mamita paina yenglai. Hando aswada phamuso. Nangi manam ngahakta namjage kainone. He hui ikai khangdaba. Aduna bo haiwane. Hui nina nang manam tabada laini. Tuan matumta khoidok sagatpa haibada oirami. Wa nganglure adum khumlakani Roger na phamji leirabanina chatkibasu yada. Achapota oina saraga asawbadu khangjarami. Kaigi janinge ai leithage. Tuanna Shiki thoktaba nangna leithage kaina. Napa namagi naralna paiba sarkano nasaktuininde. As, kari nupido nangba. Mi pumnamaka aiga tinanaba, aiga photo kapminaba, aiga koinaba pangladena lai khurumnari. Aduga nangna aigi fajabasida ngaudrise kaigino hawane. Asuk paktaba misibu sangsarsida kamai thorino. Ado ai takpige nongma. Marup singdu wawa noglai. Amthanto ai chatke. Bel tadrifau phamkodo. Ton mana tanbagi tumina leirami. Tona tumina leikhibaduda Roger na amuk abemda onsilaga. Marangido haikraba. Abem nokjai. Haidida. Ton ngakna. Kaino haiba haidaba haise. Roger nokfe tawna. Khangmingbaga faulaira. Ton Roger da yengdagai mataroida onsilaga. Bhai, kai wano. Abem na haige tawbaga Roger na phat onsilaga. Nungshi warini. Abem du nokthorei. Kishina tira bhai, nai tamogi warini. Ton Roger da yenglaga. Ekhui tamo khangbra. Roger makut khuningduna maida sauraga thawasadana. Mahachandandubu kanana khangloi. Kariba. Roger nokthorei. Ses, mabungsidabaga yadeko. Fagi tawnida, noinabu dictator do kyam sathige. Napana CM oirena usitira. Ai CM gi masani di nangdi kamai khangiba.
ꯑꯕꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏ ꯅꯪꯅ ꯍꯥꯏꯔꯨꯔꯥ ꯀꯩꯒꯤ ꯍꯥꯏꯕ ꯍꯥꯏꯗꯣꯛꯄꯗꯨꯅ ꯐꯠꯇ꯭ꯔꯣ ꯀꯩꯗ ꯐꯔꯤꯕ ꯇꯣꯟꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯗꯣꯛꯂꯒ ꯀꯩꯗꯧꯔꯒꯦ ꯈꯪꯂꯒ ꯀꯩꯗꯧꯔꯒꯦ ꯔꯣꯖꯔ ꯎꯁꯤꯠꯇꯅ ꯑꯩꯒꯤ ꯁꯛꯁꯤꯗ ꯉꯥꯎꯅꯔꯤ ꯃꯌꯥꯝꯁꯦ ꯄꯨ ꯊꯥꯡꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯁꯦꯝꯒꯤ ꯃꯆꯥꯅꯤ ꯀꯥꯏꯅ ꯈꯪꯂꯗꯤ ꯍꯣꯃꯣ ꯐꯥꯎ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯑꯅꯤ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯁꯛ ꯐꯖꯕꯁꯦ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯇꯣꯟꯗꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯐꯝꯂꯤꯕ ꯔꯣꯖꯔꯗꯨ ꯂꯥꯛꯇꯅ ꯏꯟꯊꯨꯔꯛꯏ ꯑꯗꯨꯝꯅ ꯏꯜꯂꯛꯀꯅꯤ ꯈꯪꯂꯨꯗꯕꯅ ꯔꯣꯖꯔꯁꯨ ꯃꯁꯥꯗꯨ ꯊꯔꯦꯛ ꯊꯔꯦꯛ ꯂꯩꯔꯝꯕꯅꯤ ꯑꯗꯒꯤ ꯃꯈꯥꯗ ꯕꯨꯛ ꯀꯦꯜꯂꯛꯏ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯣꯛꯏ ꯔꯣꯖꯔ ꯃꯈꯥꯗ ꯍꯤꯞꯄꯒ ꯇꯣꯟꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯥꯏ ꯏꯟꯊꯨꯔꯛꯇꯅꯒ ꯇꯧꯏꯅꯦ ꯇꯣꯟꯅ ꯄꯩꯅ ꯌꯦꯡꯂꯝꯃꯒ ꯍꯦꯔꯣꯅ ꯁꯥꯖꯅꯤꯡꯉꯤꯕ ꯑꯃꯨꯛ ꯏꯟꯕꯗ ꯇꯨꯏꯅꯦ ꯚꯥꯏ ꯂꯥꯛꯑꯣ ꯑꯕꯦꯝꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ ꯔꯣꯖꯔꯁꯨ ꯑꯕꯦꯝꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯍꯧꯒꯠꯂꯛꯏ ꯑꯃꯣꯠꯄꯁꯤꯡꯗꯨꯁꯨ ꯑꯕꯦꯝꯅ ꯀꯟꯊꯣꯔꯛꯏ ꯑꯣꯏ ꯌꯥꯔꯦ ꯀꯟꯊꯣꯛꯄꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗꯒ ꯇꯥꯞ ꯇꯥꯞ ꯁꯣꯛꯂꯛꯀꯅꯨ ꯑꯕꯦꯝꯁꯨ ꯅꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ ꯇꯣꯟꯅ ꯀꯩꯗꯧ ꯆꯤꯡꯈꯠꯂꯨꯏꯅꯣ ꯑꯕꯦꯝꯅ ꯅꯪꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯃꯥꯏꯅ ꯏꯟꯕ ꯍꯧꯅꯕ꯭ꯔꯣ ꯑꯩ ꯉꯁꯥꯏꯅ ꯆꯠꯀꯦ ꯍꯥꯏꯔꯦꯗꯅ ꯇꯥꯗ꯭ꯔꯗꯤ ꯏꯟꯕ ꯇꯥꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ ꯑꯁꯨꯃꯥꯏꯅ ꯑꯣꯟꯊꯈꯤꯅꯤꯁꯨ ꯈꯜꯂꯨꯗꯦ ꯑꯕꯦꯝꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯝꯅ ꯏꯟꯊꯨꯔꯛꯀꯅꯤ ꯈꯪꯗꯕꯒꯤ ꯃꯤ ꯃꯁꯥꯗꯣ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯏ ꯔꯣꯖꯔ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯊꯤꯕꯣꯡ ꯆꯥꯎꯁꯤꯡꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯨꯄꯤꯅ ꯏꯟꯊꯨꯔꯒ ꯅꯣꯛꯇꯅꯒ ꯂꯩ ꯂꯤꯅ ꯅꯣꯛꯇ꯭ꯔꯗꯤ ꯅꯨꯄꯤꯗꯣ ꯐꯨ ꯍꯥꯏꯔꯣ ꯔꯣꯖꯔꯅ ꯑꯃꯨꯛ ꯚꯥꯏ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯑꯒ ꯍꯧꯒꯠꯄꯤꯕꯗꯁꯨ ꯌꯥꯏꯗꯅ ꯏꯔꯤꯛꯅ ꯅꯨꯄꯥ ꯃꯁꯦꯟ ꯑꯣꯏꯔꯝꯂꯗꯤ ꯇꯣꯏꯔꯗꯧꯅꯤ ꯔꯣꯀꯤꯅ ꯑꯃꯨꯛ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯃꯌꯥꯡꯀꯪꯕꯤ ꯑꯄꯤꯛꯄꯤꯗꯨꯅ ꯋꯥꯡꯈ꯭ꯔꯕ ꯅꯪꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯏꯟꯊꯤꯔꯒ ꯑꯣꯟꯊꯔꯛꯂꯤꯕꯁꯤꯅꯤ ꯑꯩꯅ ꯉꯛꯏꯕꯁꯦ ꯔꯣꯖꯔꯅ ꯑꯃꯨꯛ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯕꯗꯨꯅꯤ ꯑꯣꯟꯊꯔꯛꯂꯤꯗꯨꯅ ꯁꯥꯈꯤꯅꯤ ꯋꯥꯊꯤ ꯉꯥꯡꯅ ꯉꯥꯡꯅꯗꯅ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯇꯣꯟꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯖꯦꯀꯣꯕꯅ ꯇꯣꯟ ꯇꯥꯃꯣ ꯑꯝꯇ ꯂꯥꯛ ꯇꯣꯟ ꯆꯪꯂꯛꯏ ꯊꯝꯃꯣ ꯀꯩꯗꯧꯔꯒꯦ ꯖꯦꯀꯣꯕꯅ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯇꯨ ꯐꯣꯟ ꯂꯩꯔꯕꯅꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯕꯣꯛꯁ ꯑꯗꯨ ꯎꯕꯗ ꯇꯣꯟ ꯍꯔꯥꯎꯖꯗꯨꯅ ꯑꯌꯥ ꯇꯥꯃꯣ ꯊꯦꯡꯛꯌꯨ ꯖꯦꯀꯣꯕꯅ ꯊꯦꯡꯂꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒꯅꯦ ꯕꯕꯥꯁꯦ ꯊꯕꯛꯀ ꯆꯤꯟꯕꯁꯤꯗ ꯅꯪ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯁꯦ ꯐꯔꯛ ꯇꯥꯔꯅꯤ ꯕꯁꯇ ꯆꯠꯅꯕ ꯇꯧꯔꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯁꯨ ꯈꯜꯂꯝꯕꯅꯦ ꯕꯕꯥꯁꯦ ꯋꯥꯔꯅꯤ ꯕꯁꯇ ꯆꯠꯂꯒꯦꯅ ꯇꯣꯟ ꯇꯥꯃꯣꯅ ꯍꯥꯏꯗꯧꯗꯤ ꯐꯣꯟ ꯄꯥꯏꯔꯦꯅ ꯃꯗꯨꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯀꯣꯏꯕ ꯂꯥꯡꯕꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 13 ꯁꯨꯗ꯭ꯔꯤꯕꯅꯤꯀꯣ ꯍꯣꯏ ꯇꯥꯃꯣ ꯐꯔꯦ ꯅꯐꯤ ꯍꯣꯡꯂꯒ ꯆꯔꯥ ꯋꯥꯜꯂꯨꯔꯣ ꯇ꯭ꯌꯨꯁꯟꯗꯨꯅ ꯏꯃꯥꯅ ꯑꯗꯨꯝ ꯊꯤꯜꯍꯜꯂꯣ ꯁꯤꯗꯩꯗꯤ ꯇꯥꯃꯣꯁꯨ ꯅꯥꯕ ꯐꯔꯛꯄꯒ ꯀꯃꯥꯟꯗꯣꯗ ꯂꯩꯔꯔꯣꯏ ꯌꯨꯝꯗꯁꯨ ꯄꯥꯛꯅ ꯂꯥꯛꯄ ꯁꯪꯂꯔꯣꯏ ꯍꯣꯏ ꯇꯥꯃꯣ ꯇꯣꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯌꯦꯡꯖꯔꯝꯃꯤ ꯁꯤꯝꯁꯨ ꯌꯥꯎꯔꯝꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯑꯕꯦꯝꯗ ꯀꯣꯜ ꯇꯧꯒꯦ ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯗꯨꯗꯒꯤ ꯑꯕꯦꯝꯒꯤ ꯅꯝꯕꯔ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯀꯣꯜ ꯇꯧꯔꯛꯏ ꯑꯕꯦꯝꯅ ꯍꯜꯂꯣ ꯀꯅꯥ ꯏꯁ ꯀꯅꯥ ꯀꯥꯏꯅ ꯑꯩꯅꯤ ꯏꯕꯦꯝꯃ ꯇꯥꯃꯣꯅ ꯐꯣꯟ ꯂꯩꯕꯤꯔꯦ ꯑꯌꯥ ꯍꯤꯡꯆꯥꯕꯤ ꯅꯪ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯅꯝꯕꯔꯁꯦ ꯁꯦꯠ ꯇꯧꯁꯤꯜꯂꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯑꯩ ꯅꯝꯕꯔꯁꯦ ꯀꯅꯥꯝꯇꯗ ꯄꯤꯅꯨꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯈꯨꯠꯁꯥꯊꯤꯗꯣ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯄꯤꯔꯣꯍꯦ ꯑꯗꯣ ꯚꯥꯏ ꯑꯩꯁꯨ ꯕꯁꯇ ꯆꯠꯇꯧꯔꯦ ꯔꯨꯠ ꯃꯥꯟꯅꯗꯧ ꯃꯥꯟꯗꯦ ꯍꯩꯃ ꯃꯥꯟꯅꯔꯣꯏꯌꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯕꯤꯠ ꯂꯩꯇꯦ ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯄꯥꯕꯨꯗꯤ ꯌꯥꯝ ꯇꯝꯕꯅꯤ ꯅꯨꯄꯤꯗꯤ ꯈꯪꯗꯦ
ꯍꯣꯏꯁꯦ ꯁ꯭ꯀꯨꯜꯗ ꯄꯨꯜꯂ ꯂꯣꯏꯔꯦ ꯑꯗꯣ ꯚꯥꯏ ꯅꯪꯅ ꯕꯁꯇ ꯆꯠꯈꯤꯕꯒ ꯅꯍꯥꯟꯒꯤ ꯅꯨꯄꯤ ꯑꯐꯥꯎꯕꯤ ꯄꯥꯔꯇꯤꯔ ꯑꯩꯉꯣꯟꯗ ꯃꯃꯤꯠꯀ ꯈꯥꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯈꯨꯗꯣꯝꯕꯤꯒ ꯁꯤꯡꯂꯝꯃꯤ ꯑꯗꯨ ꯅꯨꯄꯤꯗꯣ ꯁꯤꯡꯖꯃꯩꯗꯩꯅꯤ ꯌꯥꯝ ꯐꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯩ ꯍꯥꯟꯅ ꯃꯁꯛ ꯈꯪꯉꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯈꯤꯕꯗꯣ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ ꯚꯥꯏ ꯑꯩ ꯂꯩꯁꯤꯗꯤ ꯃꯥꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯃꯥ ꯀꯌꯥꯝ ꯐꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯅꯣ ꯃꯁꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯇꯥꯛꯆꯔꯤ ꯐꯔꯦ ꯚꯥꯏ ꯍꯌꯦꯡꯗꯤ ꯁꯟꯗꯦꯗꯤ ꯃꯟꯗꯦꯗ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯚꯥꯏ ꯑꯗꯨꯗꯤ ꯅꯪꯁꯨ ꯇꯨꯏꯁꯟ ꯆꯠꯂꯨꯔꯣ ꯑꯩꯁꯨ ꯆꯠꯂꯨꯔꯒꯦꯀꯣ ꯍꯣꯏ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯔꯥꯖꯦꯅ ꯏꯄꯥꯒꯤ ꯇꯣꯟ ꯕꯕꯥ ꯍꯥꯏ ꯊꯦꯡꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯁꯨꯅꯤꯇꯥꯅ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕꯅꯤ ꯇꯣꯟ ꯆꯥꯛꯁꯦ ꯆꯥꯔꯣ ꯂꯥꯛꯑꯣꯅꯦ ꯏꯃꯥ ꯆꯥꯔꯣꯏꯒꯦ ꯇꯨꯏꯁꯟ ꯊꯦꯡꯉꯅꯤ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯍꯩ ꯈꯨꯇꯝꯁꯤꯅ ꯐꯔꯤꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠ ꯅꯍꯩꯗ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯃꯠꯇ ꯃꯇꯝ ꯐꯪꯗ꯭ꯔꯦ ꯆꯥꯕ ꯊꯛꯄꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯔꯥꯖꯦꯅ ꯕꯕꯥ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯆꯥꯛꯁꯦ ꯆꯥꯛꯈꯣꯃꯨꯛ ꯆꯥꯎꯔꯗꯅ ꯉꯁꯥꯏꯁꯨ ꯏꯟꯊꯤꯅ ꯆꯥꯈꯤꯗꯦ ꯇꯣꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯕꯕꯥ ꯆꯥꯔꯣꯏꯒꯦ ꯄꯨꯡ ꯇꯥꯗꯣꯔꯦꯕ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯌꯧꯕꯒ ꯔꯣꯖꯔ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯣꯟ ꯉꯛꯅ ꯀꯩꯅꯣ 11ꯒꯤ ꯕꯦꯁꯁꯤꯗ 12ꯒꯤ ꯁ꯭ꯇꯨꯗꯦꯟ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯕ ꯇꯣꯟ ꯃꯄꯥ ꯆꯠꯈ꯭ꯔꯕ ꯌꯦꯡꯖꯩ ꯃꯄꯥꯅ ꯒꯥꯔꯤ ꯊꯧꯔ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯅꯣꯏ ꯕꯥꯔꯣ ꯑꯗꯣ ꯅꯪ ꯐꯣꯟ ꯅꯝꯕꯔ ꯑꯝꯇꯗꯤ ꯄꯤꯌꯨꯗꯅ ꯀꯩꯒꯤꯅꯣ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯑꯣꯏꯅꯤ ꯑꯣ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯕꯗꯣ ꯑꯗꯣ ꯅꯪꯅ ꯉꯁꯥꯏ ꯏꯟꯊꯨꯔꯩꯗꯣ ꯑꯩ ꯁꯥꯎꯔꯝꯃꯣꯏ ꯈꯟꯕ꯭ꯔꯥ ꯂꯥꯜꯂꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯌꯨꯝꯐꯥꯎ ꯏꯟꯅꯔꯛꯀꯅꯤ ꯇꯣꯟ ꯉꯛꯅ ꯌꯦꯡꯖꯩ ꯃꯥꯅ ꯇꯟꯕꯒꯤ ꯊꯑꯣꯏꯅ ꯏꯟꯊꯨꯕ ꯅꯠꯇꯦ ꯍꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯔꯣꯖꯔꯅ ꯃꯔꯨꯞ ꯑꯦꯂꯦꯛꯁꯇ ꯌꯦꯡꯂꯒ ꯎꯔꯦꯗꯅ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯈꯣꯏ ꯈꯔ ꯄꯨꯟꯈ꯭ꯔꯗꯤ ꯑꯐꯥꯎ ꯁꯥꯕꯩ ꯋꯥꯅꯤ ꯃꯇꯣꯝ ꯂꯩꯔꯗꯤ ꯌꯥꯝ ꯀꯤꯒꯟꯕꯅꯤ ꯅꯠꯇ꯭ꯔ ꯕꯦꯕꯤ ꯑꯩ ꯀ꯭ꯂꯥꯁ ꯆꯪꯉꯒꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯔꯣꯖꯔꯅ ꯉꯥꯏꯔꯝꯗꯣꯏꯅꯦ ꯅꯝꯕꯔ ꯄꯤꯗ꯭ꯔꯤꯐꯥꯎ ꯍꯜꯂꯣꯏꯀꯣ ꯇꯣꯟ ꯃꯊꯥ ꯁꯥꯔꯝꯃꯤ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯒ ꯀꯣꯟꯅ ꯄꯤꯒꯦ ꯆꯠꯂꯣ ꯅꯪꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯂꯨꯝꯕ ꯂꯥꯛꯄꯗ ꯑꯩꯗꯤ ꯇ꯭ꯌꯨꯁꯟꯒ ꯆꯠꯇ ꯀꯨꯏꯔꯦꯗ ꯑꯁ ꯇ꯭ꯌꯨꯁꯟ ꯌꯥꯎꯔꯣ ꯅꯝꯕꯔꯗꯣ ꯀꯣꯟꯅ ꯄꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯌꯦ ꯑꯁꯦꯡꯕꯩꯅꯦ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯐꯣꯟ ꯑꯝꯇ ꯂꯩꯕꯤꯗ꯭ꯔꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯏꯁ ꯅꯣꯏ ꯇꯥꯃꯣꯗ ꯍꯥꯏꯌꯣ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯍꯥꯠꯀꯦ ꯍꯥꯏꯔꯛꯑꯅꯤ ꯔꯣꯖꯔ ꯅꯣꯛꯃꯤ ꯐꯣꯟꯗꯣ ꯑꯩ ꯂꯩꯔꯛꯑꯒꯦ ꯅꯪ ꯀꯩ ꯑꯣꯏꯔꯦꯗꯅ ꯑꯁ ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯑꯩ ꯀꯔꯤꯝꯇ ꯑꯣꯏꯗꯦꯀꯣ ꯃꯌꯥꯝꯒꯤ ꯆꯩꯐꯝ ꯑꯣꯏꯖꯔꯤ ꯆꯠꯂꯣ ꯌꯥꯔꯦ ꯑꯩ ꯅꯨꯄꯥꯒ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯇꯜꯂꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯃꯆꯤꯡ ꯌꯥꯝ ꯐꯠꯇꯕꯅꯦ ꯈꯪꯉꯤꯗ ꯍꯤꯡꯆꯥꯕ ꯑꯣꯏꯅ ꯄꯣꯛꯇꯧꯗꯨꯅ ꯃꯤꯔꯛꯇꯒ ꯄꯣꯛꯁꯤꯜꯂꯛꯑꯦ ꯅꯣꯏ ꯃꯣꯝꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯉꯩꯗ ꯔꯥꯕꯣꯟ ꯑꯣꯏꯅ ꯅꯤꯡꯂꯨꯔ ꯖꯥꯠꯂꯣ ꯇꯣꯟ ꯃꯥꯅ ꯇꯟꯕꯒꯤ ꯑꯩ ꯆꯪꯉꯦ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯂꯒꯦꯀꯣ ꯑꯗꯣ ꯐꯣꯟ ꯑꯃꯗꯤ ꯂꯩꯍꯜꯂꯨꯀꯣ ꯑꯩꯅ ꯂꯩꯕꯤꯒꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯑꯅꯤꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯤ ꯇꯣꯟ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ ꯃꯇꯣꯝꯇ ꯃꯣꯃꯣꯟꯁꯨ ꯅꯣꯛꯆꯩ